Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru eba pau Manipuri hoji toliba ichaw asida miyoi lak ama lising marfuni pan hena awaba mayoknari miyoi humle khidre amana thiba khangna leiri ichaw gi awaba taraba imung maning singi damakta lakhotpa yaba thabak thoram sing lakhonobagi matangda Mukhyamantri Nongthombam Birena Sababati oiduna review meeting pangthokre amasung Jammu Jilagi Tungi Moda Vakta Singh Puba bus ama lokhada onthabada yamdrabada miyoi kun sire taramanga na shokle Raizagi Water Resources Mantri Awangbong Numain Hairi Manipur hoji toliba ichaw asina miyoi lak ama lising marfuni pan hena awaba mayoknari masigi manungda miyoi ihum leikidre amana thiba khangdina leiri miyoi mapanna aso open nangle ichaw asina awaba nanglaba miyangi damakta relief camp yang haitaru hangdokli Imphal gi Newsreader-Ksh Mantri gi office tangarang nimidang pangthokpa pawgi mifam amada Sri Awangbong na hai izaw asi ekhoi punna thengnaminarabadi mahausa gi phipamda hanjin hanba ngamgani mahana hai relief camp sing da tangai fadaba changba polam sing sarkar na piri ichaw asina solaba miyambu mateng pangbikhiba pumnamak pusu mantrina thagatpa phungdorakli ichaw gi matamda angang sing mapanda thoandana ba mama pa singna honabinaba mantrina appeal tori Sri Awangbong na hai Evacuation process, rescue operation Chitrabhanu, onlookers, mayam do yang but talk mayam sina, yam disturbed away. Saturday, Sunday, the holiday ni school su karo do benina, parents in the su, mama gimacha sing was control to bidaga, upan topi the naba, has I request thousand in Maram the angang sing hosic flood water, asida chalabadi, ising si more penina, any disease topia. Parents sing so holiday ni now, yarim hedum upan topi the naba, gari su thodopi the naba, Maram the hosic operation Chitrabhanu, relief. Flood control traffic jam emergency should talk boys just onlookers matang people so not gari thodo agadum yengbo in a talk emergency gi thabang mayam se apan yam last 2 days talk aduna exam yamda appeal towning badi yari makhe talk pi no except for emergency case or natragana volunteer oina thoaga matang pi banatana atopati yumda dum lebiyo so that hoi department na rescue operation Chitrabhanu apan ba bidanaba Raza asida togliba ichaw gi fibam asiga mari lenena ichaw asna sohlaba awaba taraba imung manung singi damakta lakhotpa yaba thabak thoram sing lakhotnaba amasung mathau taba tengbang sing pinabagi damak Mukhyamantri Nongthombam Birena Sababati oiduna review meeting pangthokre mibam aduda mantri sing MLA sing chief secretary security official sing amasung bibha pumnamaki official sing na saruk yakhi mifam aduna hoji toliba ichaw asi mapung phana thingnaba amasung isaw asina sohlaba mafam sing yauna imung manung singi damakta paikat payaba thabak thoram sing sarkar amasung marilena balushing singi maikaidegi paikhatna bagi matangda kumna khanaki amarom dangarang numidang Mukhyamantri na luchingba mantri mandali amasung tonga ba bibhag singi makok thongba official singa lonana ima gaithelgi akoibada thokleba ichawgi phibamsu yengsinki Raja Sarkar na handak ta khangok na thokliba ichaw asina sohlaba singi damakta mathau taba tengbang sing pinaba amasung ichaw asi mapung phana thingnabagi damak paikha payaba thabak thoram sing lep laitena paikhali rescue team sing amasung volunteers sing na paikhalakpa thabak thoram sing da miyamna su mi paiba tawdana mateng pangbinaba Mukhyamantri gi secretary gi thokpa cherol aman hairi Chirol aduna makhata na hai cycle remana raja asida phangliba chetheng asida gi ngauthongnaba akan batabak paikhali SDRF ki kambuna NDRF Manipur Police Indian Army Assam Rifles Manipur Fire Service District Administration Local Authority amasung local volunteers na punduna ichaw nanglaba amasung ichaw asina sholaba mafam singda mi kanba amasung tengbang pibigi thabak chathari Imphal gi tonga ba mafam singda ichaw asina maram oraga torban kaiba amasung tutorial pathoktuna ising chancharakpa mafam sing lehandana ba water resource bibhagna mang thaduna paikhatpa yaba thabak thoram sing paikhatli Cyclone Rimana maram oraga pirakpa chethengna Manipur hojik thainariba ising ichaw gi awa ana taraba singda piriba tengbang amadi mikanbagi thabak sing hena mapangan kangkhana ba pungkumbari chupna mathau tawgadaba control room ama ahanba Manipur Rifles ki bankier hall da hangdoklei Manipur Police control room na thokpa cherol amana high control room asi Raja Sarkar gi chief secretary Dr. Vinit Joshi ne luchingani control room asida miyamna mobile number 0923352222 0948528041 069095258816 natraga telephone number 038524400028 amadi 0385
29120006 ta pau phorpa yagani hairi icha osigi manungda essential duty toriba sing amasung tangai fadaba sing chathok sin tawrabasu yarba makhai miyamna yumdagi mapan thokna leinana ba cherol aduna makha tari Manipur University के Sociology Department asindina nupi की reservation की matang da nomini ni chumna pangthokadaba jati tha की workshop ngarang dagi university asigi Department of Commerce ta hokre thorm adu Manipur University के Vice Chancellor Professor N Lokendra na hodokhi bani Indian Council of Sociological Science New Delhi के sentang makha da chathar ki workshop adu da leba asigi tongan ba university singi oza singna sarup yakhi tabiri ba pawasi Akashvani Imphal legeni Jammu Kashmir की Jammu जिला की tungi moda wakte sing puba bus ama lokhada onthabada yamdrabada mioi kun sire taramanga hen ashok pan nangle aikho gi Jammu pamin hai asok pasing adu manang pa hospital sing da pukatna layangli thogdo adu bus aduna Jammu dagi sip khori surung tamna chatpe gi lambi da thoki bani thogdo adu ko Rashtrapati Draupadi Murmu Uparashtrapati Jagdip Dhankar amasung Pradhan Mantri Narendra Modi na awaba phongdorokle thogdo adu da leikidaba mioi singi imung manungda lupa lak ani khetik poram piragani asok pasing dana lupa lising yang gani haina Pradhan Mantri na lok thokre Lok Sabha Mikhal ke tere suba amasung aroba tangka ki vote heng thada naba mapung phana sem sab loire tangka asigi oina thangza nimita raisa tere amasung Union Territory Chandigarh ge punna seat yang khai tere ta vote thada nagani tangka asida mirep chamapan supna marina lamba thengnari ngasi phongba pauche singe maru oba paugi damo hozik khaidem Geetchandra leire Geetchandra Phagachari Chitrabhanu Raijasida numit khani gi mamangda churakhiba nongna maram warga tapak ki mafam kayada tongan ba mafam singda park sauna ichau thokhiba gi pausi Manipur da phongba pause singge ahanba lamaida tongan ba mongda headline tawdun phongnari loinana ichau osige mari leinana water resources mantri wangbom nyumai na phongdokhiba wafam yauna tongan ba pause singge ahanba lamaida maroiba pausing oina phongnari Raija sida hujik oireba isau gi phibam masina maram moiduna Manipur da phongba pause khardi ngasi oina phongba udre adubu phongliba pause singda pireba headline sing asi amaga iman manadre ichau siga mari lainana water resources mantri awangbo nimaina phongdokheba wafam asi huyalan pau Manipur News Imphal Free Press pause sing asida ahan balamaida maroiba pausing oina phongnari Ichau Gumari Lenana Chief Minister na chair logduna phangkiba mifamgi pau asi Morning Bell pause da banner headline tawduna phongli pau asi Senapati da phongba pause Hills Hornbill Express da su ahan balamaida maroiba pausing oina phongli Shanghai Express English edition da Khwarambal Kaithel da Ichau gi chang wangkhalakli Imphal Mayol gi maroiba Kaithel sing thong lonkhre pau asimak Shanghai Express Manipuri edition da Imphal Mayol gi Khwarambal Kaithel pumtaw tawre haina phongli Manipur gi lal loshil hana ba pandam da Delhi gi People's Union for Civil Liberties ki Retired Justice ke kanan malana lusingba mioitra tret thongkhre haiba pawma huelam pause gi ahan balamaida maroiba pawoina phongli Sengmai Tural da nupi ma tasankre NH2 da gari fauduna satpa thingkhre haiba pawmsu sanlaibak pause gi ahan balamaida phongli Churachandpur da lingkhat ki ba Shanghai International University gi recognition UGC na kakre haiba paw amusu Manipur News Morning Bell Imphal Free Press amusung sanalebak pause da maroiba pausing oina phongli Raija sida nupi amusung angang singi helpline number lauthokiba cyclone remand relipin abagidama pung komari sumna hangadaba control room lauthokiba gi pawyawna tongan ba pausing tamengong do phongba pause ganphu melda maroiba pausing oina phongli Chitrabhanu Thangachari Geetchandra aroibada maroiba pau amuk hana Manipur da hoji thokliba ichau asida mioi lak ama lising marfun pan hen awawa mayoknari mioi hum leikidre amana thiba khangduna leiri ichau gi awawa taraba imung manung singi damakta lakhot piyaba thabak thorom sing lakhona bugi matangda Mukhyamantri Nongthombam Birena Sabapati oiduna review meeting pangthokre amasung Jammu zila gi tungi moda wakta singpu bus ama lokhada onthapada yamdrabada mioi kun sire taramanga hen chokle paulu sare